ngasi phungkiba tongan pauche sing amadi social media da phangba pau sing update puduna laksari ahan bada maru oiba pau Manipur da tha taruk amaga president role changkokre lambi lamangna duna leramba takul community gi angang kankhre Kuki na Manipur gi asengba puwari khangge harbadi yelongmi oiriba maitei natraga naga da hangadabani Naga area da Kuki Changba Thingbagi Khongjang hena Kansinkhare Naga lop singna firep kaya ama lokre sugi ground rule thugaiduna thabak tawkiba leite haina KNF na fongdorali Nongmei gi yenarakpadagi Thailand na Cambodia da nongthaktagi attack chathakre compensation gi senthom lokhiba leite fongdorali Kuki singna Manipur gi asengba puwari semdokpam thokte NNCN GPRA na mateng pangba toklagani khangalagli sahi taruk ki angang nongmei na kaptuna sokan kiba MD Pawas Khan Chairapiu haina fongdoragli NNCC na Kuki singi mathakta chathariba bangi khongjang sogalagli Kuki gi drug lalonba ama sahi tara jail da lainaba fadok pikre athuba matamda thokliba irang loisinduna Norman hanjilaklagani haina Chief Secretary na phongdokiba wafam sing puduna lakchari Russia da plane kaibda mioi ni phuma policy re crore lising ahongi sasinaba bank loan ga mari lainana ED na Anil Ambani gi company singda red chathakre Haujik pau sandongna pijari lambi lamangna duna leramba tangkol community gi angang ama minuthong Manaktagi Child Welfare Committee Imphal East Kongbana lokhatlaba matungda makhoigi office ta leire kanagumba angang asibu khanglabadi 1098 natraga manakmakpa police station da pau phawriknaba khangalagli Kuki singna Manipur ge asengba puwari semdokpam thokte Manipur ge asengba puwari khangge hairabadi yelongmi maitai natraga naga da hangadabani haina Manipur Naga People's Front MNPF na phongdorakli MNPF ki secretary publicity Thomas Nimai na thadokpa chirol na hai lisingani kulumdoi gi me ahumdagi hongna Manipur da thokliba wathok asina maram oiduna haujik phawba tangdu leitana leitriba phibam asida MNPF na ingtapa tangdu leitaba hanjilakna bohona duna lagli MNPF amasung Manipur da kundaminariba Kangla phurup singna pukjel sengna ingtapa puraknabagi thabak kaya paikhalakliba asida Kuki Kanglup singna yamna phaba khongthangni khallaga ingtapa lambi thibagi mahuta Kuki singbo atopa Kanglupna kire haibagi mawongda khanduna khudong chaba lauraga chumdaba puwari kaya semjin sajinduna Manipur ge apunbagi saktam kainaba tawriba asi lebak macha tadaba thawong amani Tha asigi tara mangada Young Kuki haina khangnaba organization amana Naga were immigrated to the Kuki Hills after separating for their mighty brothers haina thokiba laibak thibani masina takpadi Kuki intellectual di haijariba singna Kuki youngster singna aranba puwari tambiduna lana lamjingbire haibagi achauba khudam amani Kuki youngster singbo asumna lana lamjingbiba asina tungi mirol singda kudong thiningai oirakani Kuki singna Manipur ge asengba puwari khangge hairabadi yelongmi oiriba maitei amadi nagada hangadabani Kuki singna social media amadi atai platform singda chemjin chajinba Manipur gi puwari kaya puthorakliba asi nakhoibu kibadagi pakhum pikidaba natte nakhoiga awai akhum tawnaba haibasi asingbagi thawong natte khanbagini Kuki gi area da district amasung block headquarter natraga khul amada yum masing sama henba leibage Ayambana khul amada yum masing taretagina kunthra pawba khaktani Naga singidi district amasung block headquarter natrabasu khul amada yum masing lising amadagi tadana leiri Naga singi kunda leitabagi changchata khul amada chada mariputra mangana yum chamagi matakta khundari masina Khangadaba Kuki na Manipur gi puwaribu panghaida haijinbagi thawong chatharaklabadi 1958 da thokiba irang amuk hanna thogakloi hainingai leite section bana fai lup Manipur da khundaminariba Kanglup khudingmapu nungsi chanana hingminnabagi damakta chongthorakpane adobu Kuki singna India gi marumda leptuna Manipur gi apunbagi saktam thugaina bohonarakliba thawong asida MNPF na tuminna leiroi loi mapu India na Kanglup khudingmapu machet tana thugaina ba hu chelaba wangang sangang induna ngangduna Kuki singna khundaminariba yelongmi singi mayokta wangang amadi thabak tawroidabani thodok wathok asi loisinnaba warisin thiba haibasina aikoi khudingmaki yaifabani haina cherol asina makha tarakle
Foothill Naga Coordination Committee FNCC na Kuki Singbu Naga area da Changba Thingbagi matam kaktaba Khongjang changchiliba asibu Naga loop kayana leptana sagonnarakpaga loinana Khongjang ngasi hena kansinnaba pirep laukre ngasi Duilalenda leiba Core Committee on Relief and Rehabilitation CCRR gi office ta Naga loop singi oiba apunba mifam ama pangthoktuna Foothill Naga Coordination Committee FNCC gi Khongjang asibu mapung phana sagonaba warep kaya ama Foothill Naga Coordination Committee की convener Karalung James Manipuri Naga Youth Organization MNYO की president Athot Kaitang Zemon Naga की council Manipur की president Ningdong Inpui Naga Union INU की president Mera Chao इनका core committee on relief and rehabilitation की secretary HB Kowar Hing Nongmei Naga Council Manipur की president Sebio Koisi Liang Nagamei Council Eastern Zone की chairman Labsan Sawang Amadi Nongmei Range Manipur की president Taitas Kaisingna Punna Kuyek Piduna Tatok Pachirol Amana Naga area da Kuki Changba Thingbagi Khongjang hena kansinnaba warep kaya ama laukre Ngasigi mifam aduna German amasung Tiger Road sembagi Kudak mayokta thabak kudakta lepkadabani Naga community ki safety amadi security ki damak unauthorized oiba sugi campsing lokthokadabani popi thabagi thabak muthatkadabani amadi Kuki ki separate administration demanda Naga ki lam inchi ama sokpa yaroi haiba akanba phirepsu laure Ningsingba yai Naga ki ifai puna thambiramba lamda German Tiger Road semba sungya yaroi Naga area da suspension of operation sugi group Game Thamba Yaroi, Naga area da Kuki Land Get Chaba Yaroi Amadi, Naga area da Kuki na Popi Thaba, Loinana, Drug Lalon Bagi Tabak, Chataba Yaroi, Haina, Protest Toduna, FNCC na Kuki Sing, Naga area da Changba Thingbagi, Matam Kaktaba Khongjang, July Taranipalgi, Ahing Nongyai Dagi Changsinduna, Lakibane, Panba Yabadi, Wal Kuki Jo Intellectual Council, Kuki Jo Council Amadi, Kuki Human Rights Council की माइकैदगी Foothills Naga Coordination Committee FNCC na Kuki Singi Lifeline Thingbagi Thabak Chathariba asi Lephanaba Civil Society Organization Sing Amadi NNCNIM da kay arak hana taksingiba laikre Marak asida Kuki Dominated area da lairiba Liangmei, Rongmei, Zaimei tribe singi matakta counter blockade chatharakpada Kuki da tainaba yaroi haina phongdorakli Asian Highway to AS2 की इम्फाल कांगपोपी परिंगदा लंबी पाकथोकपदा सोकलबा लमगी कंपेंसेशन की यामलबा सेनफम लौथोकनबा कुकी नेशनल फ्रंट KNF ना ब्लैक डॉक्यूमेंट ता खुंजासिंगदगी साइन खोंगले हाइना हंदकता मीडियादा फोंदोकिबा वाफम अरानबा युमफम यावदबा अमदी लुप असिबु लान उहन्नबा होनबनी KNF ना सुगी ग्राउंड रूल थुगाइदुना थबक तौबा लैति हाइना KNF ना सेंगदोरगली KNF की पब्लिसिटी सेक्रेटरी LH स्टेफेन ना थादोक पचिरोल ना हाई मीडिया अमदी रिपोर्ट अदुबु कन्ना यानिंगदबा फोंदोकपगा लोइनना लुप असिना इंडिया गवर्नमेंट ना पाइखलकपा चौखत थौरांगी प्रोजेक्ट सिंगदा सौगतुना लागली अमदी ngasi पावबदा लुप कयाना Suspension of Operation Sugi Ground Rule ngaktuना थबक तौरी हाइरी लंबी सेंबगी थबक इंडिया गवर्नमेंट ना पाइखलकलिबा असिदा KNF ना मतम पुमदा चौगतपगा लोइनना मतम चाना लोसिनबा होनबदा पीबा याबा मतेंगसु लुप असिगी माइकेदगे पीरी अमरोमदा कुकी मियामगी मतम कयागी ममांगदगे तांदुना लाकपा डिमांड सिंग फंगनबा हौजिक चथरिबा पॉलिटिकल डायलॉग असि KNF su mari leinaba stakeholder ama oina chauna thodang lori marak asida asigumba tonga ama thorakpa asi lanai oina political amadi social interest ta torakpaga loinana chathariba dialogue ki process asi mahi yandanaba sinba thorangni hairagli media na hana verify tawdana asigumba wafam sing report torakpa asina maram oiraga Torokliba report sing asi thajaba manghannaba maram oirakpada natana masina shanti gi process amasung committee harmony da chauna akaiba pirakani maram asina media na ethical amadi integrity da yumpham oiraga thabak tawbiu haina su chirol sina maka taragli marak thadna yamna maru oiba paw amada central ministry dagi manipur gi oina napsa gi seng phangba yadaba card singi list department da yoragle Kopi Nongmanini asigi manungda kendra ki oina fanglagani hek phangbaga sing yeliba agent singi oiba mifam ama pangthok jaragani maram asina list yaudana sing yeliba agent sing asina thabak tobidana ba request tawjari haina pawgi source amana phondorakle
Matam changna ngamkai matangda yenaduna lakraba matungda Thailand na Cambodia da nongthaktagi attack chathakre lebak ani gi lona bangamkai da leiba laisang amagi matangda matam changna yenaduna lakibani numit kharani gi mamangda yumlona ba lebak ani ungkhatnabagi chang wangkalakpaga loinana Thailand gi ngamkai lansil laga Cambodia na phumlamba landmine pokaibada Thai army gi lanmi manga asok apan nangki thodok adugi matung tarakpada Thailand da leiba lebak adugi Cambodia gi ambassador bu maraibakta hankinaba kangan kibaga loinana Cambodia gi konung Phnom Penh da laiba Thai ambassador kaukthokki amasung maru oiba ngamkai gi saruk pumnamak sil toksinki Lebak ani gi lona ba ngamkai da laiba Hindu gi laisang amagi matangda matam changna yenaduna lakraba matung ngasi ayuk yumlona ba lebak ani na khut thokna ba haurakibani ahanbada Cambodia army na Nongmei round kaya marum kapsilakpaga loinana drone kaya marum paisilakpa ukhi haina Thai army gi makok thongba official amana phongdoki matung tarakpada Thailand na apaba makal gi fighter aircraft sing sijinaduna Cambodia gi tongan ba mafamda attack chathakibani nakal anina khut thongna kiba aduda subnagi minute manga khakta ngairiba nupa macha ama yauna Thailand gi micham ahum asok apan nangle amasung micham ama sire haina Thai official singna phongdoragli Thailand gi maikaida gi so lanmi taret asok apan nangki hairi Thai army gi makok thongba officer amana agency da hai Cambodian army na Thailand gi ngamkhai manak nakna leiba district ama BM21 rocket kaya morung kapsilaktuna misam taba mafam sing amang ata thogalakpadagi ngamkhai nakna leiba khungang Manipur taruktagi miyoi lising nipu rom saphagadaba mafam singda hongtok hankhare amaromda Cambodia gi Ministry of National Defense na hojik oirakliba phiba masigi matangda Thailand bu maral siraduna hai misam taba mafamda Thailand na nongthaktagi attack chatharakpada miyoi kaya marom asok apan nangle international law amasung ASEAN gi chana kanglon wangwada Thailand na chatharakliba thong asigi matangda matik chapa pakum pinaba chem sare hainasu Cambodia gi Ministry of National Defense ki statement amana phongdorakli Liangmai tribe members singna makatana NNCN GPRN gi taxation welfare fund da contribute tawraroi hairakli wapam asi matangda Liangmai Naga Council Tamenglong Zone na ADC Tamenglong gi chief executive officer da chirol ama piduna khanghankhre chirol aduda NNCN GPRN na hojik tax lobagi tabak chathariba asi Liangmai tribe ka mari lainadre maram asina taxation welfare fund da Liangmai gi ichil inau singbu contribution tawbadagi komthok piyu amade makoi gi service card amadi atai mari lainaba documenting ADC office da sign tawbada ayaba pibiyu hairi GPRN governors ke michang mikhai naiba thong singna Liangmai tribe na mayok nariba awaba kaya asina maram oiraga makoi makhata na NNCN GPRN da tax ki senpham pidanaba phirep asi laurakpani haibaga loinana chahi asigi March 15 da phongkiba Liangmai General Assembly na NNCN GPRN da corporation pidanabasu warep lokre warep asigi matung inna makataba tax thidanaba warep asisu laurakpani hairakli Tha asigi tara Nepalda ngagi farm amada piklibi chahi taruk khakta ngairiba angang ama ising sanari ngaida nongmaina kaptuna sokhan kibagi thodokta chenariba lilong sambrang khong mathaktagi MD Pawas Khanbu Manipur lengak amadi pulisna aingi oiba matik chaba chairak pigadabani haina Khatrigau Maitei Pangal United Clubs KMPUC gi maikaidagi lengakta taksilakli ngasi Khatrigau lekaida leiba lup asigi mayai lusangda paumisinga unaba amada lup asigi wangang Mun Nisan Khan na hai tha asigi tara Nepal gi nungthin pung ama makai rum tabada aribam Anuwan Hussein chahi 38 gi machanupa aribam Araman Hussein chahi taruk amadi chahi mari khakta ngairibi manau nupaga loinana mama chawbigi manakta ising thiluraga halakpada angang singna ngagi pham aduda ising chanaringaida pham adubu senariba Lilong Sambrangkong mataktagi MD Pawas Khan na license barrel na kapthorakpadagi aribam Anuwan Hussein gi machanupa aribam Araman Hussein gi makuta nongmai maruna panduna sokhi angang asibu nongmaina panduna sokhan kiba thodok asibu loisinaba KMPUC na numit thakrabasu karigumba amata hairaktana tumina laisinkiba asi yaningde athuba matamda wathok asigi warachin puraknaba khonagadabani madu natrabadi pulisna aingi matik chaba action lokhatpiu hairakli
Naga ancestral lenda Naga singi ayaba yaudana Kuki singna German road amadi Tiger road semjilakpa yauna Naga area da Kuki land gi get sajilakpa amasung Naga ancestral lenda Kuki su militant singi camp sajinba amadi Naga singna taba jaga singda popi thaba amasung drug trafficking gi thawong kaya chathariba asigi mayokda Foothill Naga Coordination Committee gi Khongjang da Kuki singi mathakta chathariba matam kaktaba bangi Khongjang asisu Manipur Naga Youth Organization Manipur na chawgalakli Organization asina thadok pachirol amana hai Foothill Naga Coordination Committee na hojik Kuki singi mathakta chathariba matam kaktaba bangi Khongjang asigi matangda haukiba tang kunma thoida Manipur Naga Youth Organization masigi unit sing amadi associate body singi oiba executive council gi mifam pangthok tuna khanagre loinana mifam aduna FNCC na chathariba bangi Khongjang asi mapung phana Sogatnaba warep sing lokibane Manipur da lairiba Naga tribe sing amadi civil society organization sing nasu FNCC na changsil lakliba Khongjang asida mapung phana sogatminasi haina appeal torakli Kuki gi drug lalonbagi case amaga mari lainana Special Court NDNPS Manipur gi court amana Kuki ama sahi taragi miat pi khibaga loinana lupa lakh ama fine thian naba khangankre Court na padok pi kraba mioi adudi Kangpokpi district ki Langkhong khuldagi Lunkhongam haukip Jaini Pumdoini Mahak Court asina NDNPSA ki section 21C gi makada chahi tara jail da lainaba khangan khibaga loinana tha taruk phawbagi manungda lupa lakh ama fine oina thinaba khangan khre case asiga mari lainana mahak pu pharba matung thijin humjinnabagi damak mioi asi numit chamaga subna tara nithoi ni custody da lairakle maram aduna mahakna phanggadoriba chahi taragi miat asidagi hariba numit lising amaga taranithoi asi khaidokani lukhogin haukip ki council gi maikaidagi mahak asi macha ahum leiduna mathanta imung puriba misakni mahak ki imung manung punaba sing yolami mamangda criminal gi mari lainaba thabak amatasu chenakiba laikide mahak ki loinabaisu psychiatry gi amadi lungs ki laina lei haina court ta thamki nakal amaromda special PP gi maikaidagi lamdam masida drug na maram oiduna chawna awaba kaya ama thengnaduna leiri maram aduna mioi asi NDNPSA ki section 21C gi makhada chapchana phanganpham thokpa dandi adu pibiu haina phongdoki Manipur gi Nongna Chief Secretary gi Thawpuraba Dr. Punit Kumar Gowal gi Nomagi Khongchat oiriba Churachandpur district ta chaluraba madung halakpagi lambida Bisnupur district ki tongan ba mafamda hangliba relief camp ani haibadi Moirang da leiba Singu Thangjing guest house relief camp amadi Bisnupur headquarter da leiba all DC office building Bisnupur gi relief camp da changduna IDP singa haktingnana unaduna wari sanakre wari sanabadu da Chief Secretary Dr. Punit Kumar Gowalna phondokibada Manipur asi mahausa gi khusemna phajabatana thallaba state ama oibata natana ing chigna leiramba state amani athuba matamda Manipur da thokliba irang asi loisinduna normalcy laklagani haibagi thajaba lei phongdoki Chief Secretary na relief camp ani da leiriba IDP singa unaduna loinana IDP sing singda athum au singsu yenthokduna pijaki eviction gi mayokta thangal kaithen gi dukan sing thong lonakre eviction gi thabakta isagi maba yorakpada dukan thong lonbagi thawong tobiganu haina Imphal West ki DC na appeal torale Lengakna paikhalakpa eviction gi khongthangbu yaningdaba utuna thangal kaithen gi dukan sing thong lonakre lambi gi naketa lariba singna public space da lana lam khopsilakpa sing takthokpagi saruk ama oina thangal bazar da leiba dukan singna magi dukan gi signboard amadi berenda na singba kaya lokthokpa khak natana building sing asigi aerial view yenglaga lokthokani hairakpadagi Khongjang asi changsilakpani hairi amaromda eviction gi thabak isagi mapa yorakpada dukan thong lonbagi thawong tobiganu haina Imphal West DC na appeal torale hiramasigi matangda thokiba thawdo asiga mari leinana semkiba Association of the Victim Plot Owners of the Pauna Bazar and Thangal Bazar gi convener Yogesh Jain haikibada lengaki maikaidagi footpath ta henjinba yauna lambigi mataida henjilikpasing lokthoknaba cherol lakpadagi loktoklaba matung JCB laktuna footpath tagi leiriba building singi aerial view yenglaga lokthokani haiba wafam lakpadagi praja sing pendaduna Khongjang asi changsinbani lengakna pamliba chapchaba wafam adu praja sing ningthina khangbiyu chahi asigi matangdagi leiraklaba
Chahi kayagi mamangdagi leiraklaba building sing asida JCB sizinaduna thugairaklabadi lemhoriba building gi saruk singda khudong thiningai oigani maram asina mafam asigi praja singna kari tawgodaba natraga tawroidaba haibadu chap chaba ama khanghanbiyu haiba wafam sing phongdokhibaga loinana khongjang asi lengaki mari leinaba singna yasinnaba ama puraktriba phawba changsin gigani hainasu makha tarakli panba yabadi chahi asigi February 16 dagi Manipurda chalairiba president role lengaki manungda tha asigi marida Imphal West district ki deputy commissioner na district asigi manungda leiba miyamgi lambi gi nakal gi footpath na singbada khopchinduna masa masagi lamdagi hendoktuna dukan hotel natraga yum sajinba amadi lambi singda nung lengoina singba paisinduna thamba singi mathakta eviction drive chatharagani haibagi chirol ama thoktuna encroacher singna logi wangmada khopchinba lamsing masa masa na khangna tha asigi 13 phawbagi manungda lothoknaba khanganbasu leikre Russia ga tainabada manak nakna leiba chingi sarukta Russia gi AN-24 aircraft thengjinduna kaibada crew member taruk amasung angang manga yauna miyoi nifumapol sire maraibak thiraba plane adu Siberia base Angara airline operate tawbani plane adu Balgo base Sensep tagi paikhatkraga Russia China gi border tariba tainaba mafamda paikhatkibani adubu plane adu airport ta landing tawdringagi mamangda air traffic controller singna contact tawba fangkide Russia na state news agency tax ki maikaidagi phongdokibada aircraft adu nongthakta mai hongna chaklaba matung radar dagi mangki plane adu kayarak singi saruk singda tasillaga maiku karaga leiba ubadagi helicopter sizinaduna rescue operation changsinki plane kairaga tasiliba mafam asi Taina dagi kilometer 13 rom chatlaga leiba mafam amadani plane adu da tongkhiba miyoi loinamak laikhidre haibasi chapchana confirm oire adubu plane adu kaidringegi mamangda pilot ki maikaidagi khudongthiba nangdore haibagi distress signal amata pirakiba laite masina plane adu da kari asoiba leibage haibasi achobo wahang ama oiri Enforcement Directorate ED-na Anil Ambani gi Reliance Group ki makhada leiba tongan ba mafam kayada lupar karor lising ahongi sasinnaba bank loan amaga mari leinana rate chathakre ED gi maikaidagi group asiga mari leinana case asigi manung channa tongan ba mafam kunthra manga amasung company yangkhaida pak sana thiba humbagi thabak sing chathaki Reliance Anil Ambani Group RAAJA company ga mari leinaba miyoi kun mangagi mayum sing dasu thiba humbagi thabak sing chathaki ED na thijun homjin bagi thabak asi company asigi mathakta money laundering gi case ama Central Bureau of Investigation CBI gi maikaidagi FIR ama lokolakpadagi rate adu chathaki bani agency gi pauna makata na phongdokpada Thijin homjin bagi thabak asigi matangda tongan ba agency natraga institution sing nasu ED da information sing kanghanningi khudam oina National Housing Bank SEBI National Financial Reporting Authority NFRA amadi Bank of Baroda ni ED gi parliamentary investigation chathaba matamda phangba pawgi matung inna yamna mong ta na sijinaraba matung law na yadaba mongda bank shareholder investor amadi shareholders sing yauna atei atopa public institution singda namthak tawduna chathakiba kudam sing phangli bank ki official singda sel pijaramba natraga Ras Bank Limited promoter gi mathakta su case asiga mari lainana thijinbagi thabak yamna kana chathari hojik phawbada leiriba investigation gi matung innadi kumja 2013 tagi 18 phawbagi manungda loan yadaba mawongda loan gi senpham oina lupa crore 3 asi Yes Bank tagi thadokre haibasi khangba ngamle chatharagli ba thong sing asigi matangda ED gi maikaidagi sel pije duna thong asi chathakiba oibra haibadu yamna kanna thijilli ED gi maikaidagi thijinbadasu Yes Bank na hairiba company asigi loan approval piramba matamda credit approval memorandum date back toramba thengnaki investment sing adusu chapchana utpham thokpa sing adusu credit analysis yaudaba bank credit policy thugaiduna thabak tawrambagi khudam sing thengnaki masigi loan gi senpam sing asi tongan ba group asigi company amasung sel company singda thadokre
Nupi macha ama phamlanbada chenabani haiba nupa ani fare tha asigi tara tareta Imphal East ki mafam amada thokiba thodok amada masagi chahi tara taruk khakta ngairibi nupi macha amabu rape tawbada chenabani haiba nupa ani Imphal East Women Police Station na fagatle hairi Police na faraba mioi ani adudi Imphal East ki manung chanba telo mayai lekai dagi KHH ajoi chahi kun apokpa laikidraba abung amasung nongada kameng khunjau dagi Mangsa tabam ajoi chahi kun mathoi apokpa gopesor ni hairi Police tagi phangba pawda victim gi imung manungna Imphal East Women Police Station da wakalakpadagi nupa ani asi phagatpani Police na farba mioi animak Indian Penal Code Section 351 IT7 amasung 6 pokso eki makada case lokotuna makata na wahang pahong chathanaba police custody da remand lokthakre Makatarakpa aroiba pawda thari yanduna siramba mahairoi piktrugi boarding da ADM Bisnupur Opendrona luchingba timna haktengnana yengsinkhre mahairoi taret tunggadaba phamungda taranithoi gi tumpham oiduna lairamle Phagak chaw ikhai police station na konba lamjing maira mahaikol school gi boarding da class 4 tamliba phagak chaw ikhai awang lekai dagi phurit chabam Santos Elias Piktru chahi 13 koba mioi ama thori yanduna sire haiba thodok thokraba matung District Administration Bisnupur gi maikai dagi ADM Bisnupur Toijam Opendro MCS na school aduda laktuna school gi riding room amadi boarding gi phibam sing haktengnana yengsinki ADM Toijam Opendro MCS na luchingba District Administration gi staff singna school adugi lairik tampham kasing amadi boarding gi tumpham kasing da mathang changduna yengsilaba matung boarding da lairamba angang singa wari watai sanaduna boarding gi matang da wa kaya hangki loinana ADM Opendrona school gi founder da school amadi building gi capacity gi matung inna angang loksindanaba yating supi ki makata na ADM Toijam Opendro MCS na boarding aduda leiba mahairoi ama thori yanduna sikiba thodokta laikidraba mahairoi Santos ki phagak chaw ikhai awang lekai da leiba yumda su chatuna mahaki apokpa phurit chabam ningthemda District Administration gi maikei digi khudaki oiba tengbang gi sel piki